ngasi Honorable Chief Minister Sri Nongthombam Biren Singhna mayai tangbal lauduna CM Secretariat ki Cabinet Meeting Hall da Cabinet ki oiba mifam ama pangthokre mifam aduda sarkar gi tongan baloising singi pakhatlakadaba thodang sing pukhatuna khanaki adugi mathakta hauzik lairiba lebaki tangdu laita daba asigi matangdasu yamna kupna khana naina ki hairi ngasi Honorable Chief Minister Sri Nongthombam Biren Singhna mayai tangbal lauduna CM Secretariat ki Cabinet Meeting Hall da Cabinet ki oiba mifam ama pangthokre mifam aduda sarkar gi tongan baloising singi pakhatlakadaba thodang sing pukhatuna khanaki adugi mathakta hauzik lairiba lebaki tangdu laita daba asigi matangdasu yamna kupna khana naina ki hairi ngasi Honorable Chief Minister Sri Nongthombam Biren Singhna mayai tangbal lauduna CM Secretariat ki Cabinet Meeting Hall da Cabinet ki oiba mifam ama pangthokre mifam aduda sarkar gi tongan baloising singi pakhatlakadaba thodang sing pukhatuna khanaki adugi mathakta hauzik lairiba lebaki tangdu laita daba asigi matangdasu yamna kupna khana naina ki hairi